अहानबदा मरुइबा पाउ लालोहलुफ कयागी अथिंगबा मरक्ता लमदम असिदा हराउ तयामदा इंडियागे 63 सुबा इंडिपेंडेंस डे गी थौरम पांगथोखरे Matam amada mapu pandaba leibak amagum leiramba leibak asing asidi mafam khudingmakta sasan yohanba ngamle leibak ngakpa haibasi imphal gi secretariat ta famlaga leibak ngakpa yaroi haina chief minister N Biren phongdokre Furup naiba aigi haiba wakalon thadok naduna amato oina chawkhatpa Manipur ama semnaba punna warep lominase haina chief minister N Biren na phongdokre Manipur lenga ke Manipur State Transport Department na Somdal to Imphal MSD bus service haunabi matungina haudokre Amade Masana Masabu may thazaduna yelhomi singidamak thawai katkiva Mahirui singi luchingba Manipur image at hauba mafari Kebam Chitaranjanbo Ningsingduna haikat laikat tambagi thauram pangthokre Karamjane Times of Manipur ge nungthilgi Manipuri pau mideng tabiri besingbo sintoi thoksomna taram noksari haujik pau sandok na pijare Bharat na British ki makhutage ningkhatam ki basahi humputara taruk surak pagal loinana ngarang India ge konung New Delhi ge Red Fort yauna state pumna makta pangthokna bagum Manipur lengak na sushinduna Independence Day thorom lalohuluf kayagi athingba marakta ahanba battalion Manipur Rifles ke parade ground da harau tayamna pangthokre Thauram maduda Manipur gi Chief Minister N Biren Cabinet colleagues MLA Singh Chief Secretary Rajesh Kumar Manipur Police ke DPJ P Dongel District Administration Home Department CRPF Assam Rifles amade BSF ke makok thongbo officials kayana sharugya ke Thauram madugi saruk ama oina Manipur gi Chief Minister N Biren na Guard of Honor yengsin bagal loinana Bharat ki machu ahum gi firal nongthakta paihanduna ikai khumnaba utke Ngarangi thauram maduda punna contingent taraga tarukna mass pass chatpaga loinana Manipur ge Chief Minister N Biren da salute pikhi Matam amada mapu pandaba leibak amagum leiramba leibak asing asidi mafam khudingmakta sasan yohunba ngamle leibak ngakpa haibasi imphal ge secretariat ta famlaga leibak ngakpa yaroi jesami dage behang fawgi manungda anauba check post kuntraga mari thamnaba center na ayaba pirakle haina chief minister N Biren na phongdokre wafam asingarang Bharat ke ningkhatam khiba numit ka mari leinana ahan ba MR ground da pangthokpa Independence Day gi thauram da phongdokhibane magna makha taraduna Matam amada lengak na miyamga anigi marakta leiramba gef police amadi miyam anigi marakta leiramba gef kaya adu ngasidi leitre haina lawwa yai Prime Minister Narendra Modi gi akhanaba mideng amagi makhada ngasidi Paliba BJP na luchingba leingak asina state asida disingani taraga taretagi hauduna sasan pairakpadagi purakliba ahongba kaya ase miyam nasu uraba khangnaraba wafamne Paliba lengak ase achumba asengba thabak khara tawrakpa asina praja miyamna thajaba thamlakpane lamdam asida santi madi saukhatpa purakpa ngamlakliba ase miyamna mamangi sahi mangada Pikhiba coordination cooperation adunane ngasigi anauba Manipur asi manglomda khong thanglaba Manipur amani North East ke ahanba oina chahi kunga mangagi vision plan puthokpa asi Manipur na ahanbane lisingani kungani thoidage lisingani nifuga taret fawbagi manung asida Manipur lenga ke loisang sing mahai machine lambi sorok amade atai development ke thabak thoram sing plan tawbo loisilakle matam amada saukhat khongjelda maning khomlamba Manipur ashi ngaside North East ke niti ayok ki lisingani kungama thoigi report ki matung ina Manipur na makok thongpa state ama haibadu oire Manipur lenga ki loisang singna kari thabak tauri haiba adu ngasidi CM dashboard ke khutangda pumnamak monitor tawba ngamle lamdam asigi
Thabak phangdriba lairik laisu hairaba naha kayada startup ke khuthangda naha oriba entrepreneur kayada senthang piduna masa masagi business establish taunaba khudongchaba kaya pire Handaki assembly session adudasu startup ta akhanaba mideng thamduna lupa crore kunthra oiramba adu crore chamada hengatlagane government gi Thabaki recruitment tawada policy ama semduna Manipur State Staff Selection Board na thabak lauragane masida corruption amata yaroi corruption laihandana ba secretary gi level da IAS officer amana head tawduna yengsilagane government service tawbiribasingna thabak tawba Matamda posting mafamgi khalaga thabak tawbigano policing nasu chingda posting hek tabaga MLA minister singe dio letter pairaga lakpigano isai sada piriba posting mafam aduda ningthijana duty tawbiyo duty da singtam apam pamdaba thambigano haina mahakna phongdokhe New Manipur ma ano walak suri bai khoi colleagues government pajari bai khoina Anawa Manipur ma sem na mohona bada khwaidagi maru ena khanjabasi lambi ni lambi hana phan bai basi mathok tabna maru moira kan ai khoi ahan bada ai khoina paikat chariba si khoi rigid payment masi Asian Infrastructure Investment Bank ki externally as red project ni masi da sangha da basi crore lising ohum chahum sumna ohum ni masi layu phabadi adungba Bharat ki economic board na recommend of the Nazi Haidiba Asian Infrastructure Investment Bank ki Kangbo ko yam kanna tied up tongnari Apikpa ningthaupanba Laiba kaya punsinduna India sembane Manipur su apikpa furuf kaya na punsin laga sembane masida furuf naiba aigi haiba wakalon thadok naduna amata oiba chaukhatpa Manipur ama semna ba punna warip lawminase haina Chief Minister N Biren na phongdokre wafam asli ngarang Indiana chahi humphutara manga surakpa Independence Day thauramgi saruk ama oina hata kangzaibungda lamdam masida khundariba tongan ba furuf kangluf satra amade Miyoy kaya na saruk yaduna pangthokiba thauramda haikibane Laingak asina sinduna ngarang pangthokiba thauram aduda adungai India ge ningtam lanfam da saruk yaduna thawai kat khraba phuruf khudingmake athaubasingda photo da hailai katuna ikai khumnabashu utke loinana saruk yakiba mahirui singna India ge machu ohum gi firal oina Leptuna amadi tongan ba makhalge laiteng semduna utke Chief Minister N Biren Council of Minister MLA amadi atai official singna saruk yaduna pangthokiba thoram maduda handak Birmingham da pangthokiba Commonwealth Games da leibak asigi mingchat purakraba sanaroi singdaso lupa lakh tara ge award chu khushinake thoram maduda N Biren na makha taraduna hai India si apik pa ningthaupan ba leibak kayana punchil laga semlakiba leibak amane Hauzik Prime Minister Narendra Modi ge makha da India ase malem gi khwaidagi sakti leiba leibak singi manungda ama oire masida aikoi Manipur gi oinasu furup masel gi marakta nungsi chanana aigi haiba wakhalon thadok naduna amata oibagi wakhalon da laklaba matamda chaukhatgadabane aduna ngasigi nimitagi Hariba apikpa wakhalon ase thadoktuna Manipur apunbagi oina khanduna leibak asigidamakta thawai thabada kiroishi amade Manipur gi apunbagi saktam kaihalloshi haina makhata khi Apik pa puro kuntraga ni toina pullaga semaga ning thau masa kaya leiramuda pullakanda apunba Manipur ma semaga ngasi state oina leiri bani masida ikoi ngasi dage budget tabagi wakhalon aigi ba thadong narga apunba Manipur amadi apunba Bharat ki oina koi wak dominar si aibase mayam dai wasak dominaninge yai ko ngasi dagi maset tabagi wakhalon thadong naba apunba Bharat Ningthau panwa lebak samni samana pulga sem khibagom piklabase pikna Manipur aikoi jati kunthra ni thoi humdoina pulga sem khibaduma Manipur state ngasi dagi de khoi aigi haiba jati macha gi magi obo wakhalon thadok narkanda apunba Manipur apunba Bharat ke damakta khoi thawai katlasi haibase mayan ma thamjarga mayam punong poi khurumjare jai hind Ngarangi thauram aduga mari lenena Chief Minister's Trophy for Anti-Drugs Campaign Award Thoubal District ke SP Jogesandra Hauvijam IPS Kaksing ki SP Shreyabach IPS Nap ki SP K Megasandra MPS amade Thoubal Police Commando ki Sub Inspector Ramesh Singh Dafeke
Loinana Chief Minister's Trophy for Community Service Award ki oina Palel Police Station ki Officer in Charge Inspector Lyson Khogen amade Second MR ki Habildar Sorok Khaibam Joy Kumar da piduna ikai khumnaba utke Nakalmaromda Chief Minister N Birenna Police Personnel Tarukta Chief Minister's Police Medal for Gallantry amade Police Personnel Nipaldana Chief Minister's Police Medal for Outstanding Devotion to Duty Award piduna ikai khumnaba utke Chief Minister's Police Medal for Gallantry ge category da Jiribam District Police ke ASI A Krishna CID Technical BDDS ke Habildar Dabar Chongtham Bisnupur Police Commando dagi Habildar MD Islamuddin NAV ki Women Sub Inspector Golmai Dorcas Imphal West CDO ge Jamandar S Jaswanta Made Imphal West CDO ge Jamandar T Ibomsada Manapi ke Chief Minister's Police Medal for Outstanding Devotion to Duty ke category da Senapati District Police ke Head Constable A Akha 6 MR ki Rifleman Awong Se Hofingshan CID Special Branch ke Constable L Sandeep Bisnupur Police Commando ke Rifleman CID Romesh 6 MR ke Jamadar Joseph A Satchang Imphal West District Police ke Women Sub Inspector Gangmai Haurai Lu Women Police Station Imphal East ke OC Inspector Gitanjali amade Imphal West District Police Sub Inspector P Rakesta Manapi duna ikai khumnaba utke Bharat Sinthungna Pangthokiba Independence Day Bisnupur District ki oinaso District Administration Bisnupur na Sinduna New Mini Secretariat Complex ta Independence Day ngarang pangthokre Thauramadu da saruk yakibasingna jati gi isai saktuna District asige Deputy Commissioner Laurembam Bikram IAS na jati gi machu ahum gi phiral maningtamna paihanke Thauramadu da District Police Bisnupur BDF Band Party Asa Worker Anganwadi Worker Moirang Multipurpose Higher Secondary School Oinam Girls High School Laima Pokpom Public High School amade Atope School Singsu Tongan Bat Troop Singna Saruk Yaduna Mas Paschat K amade Makoy na piba Chalami Selu DC Laurembam Bikram IS na okay Loina na nat ki oiba Jagoy Utuna Saruk Yakibas Ningi Pukning Singsin K Thauram Loisin Lakpada District Asige Tongan Ba Loisang Singda Puksel Sengna Matau Toriba Toidokna Singthaningai Oiba Matau Masakang Bamyoy Singda amade Saruk Yakibat Troop Singda Commendation Certificate Sing Piduna Ikai Kumna Vishu Utke Thauram ki warol piraduna DC Laurembam Bikram IS na hai Lau Singu bagi pothok marang kaina puthok pangamba District Oibana Laufam Sing amade wetland kanba yamna maru oi Lenga ki yathang matung inasu labuk manghan gumse kanana bohona se deforestation yamna taubadage Nong Kitang Tabada Ising Isau Tokle Maramasana Umangi Mafam Singda Lam Kopsin Batavigano DFO Bisnupur Nasu Umangi Lam Manghandanaba Amade Section na Senaduna Upambi Lising Kun Hena Miyamda Yentoktuna Koklamba Adu Kara Makaide Menkat Pangam Kre Amaromda Bisnupur District Ase Tourism Ge Potential Yamna Laiba Mafam Oibana Mafam Masida Tourism Saukhat Naba District Administration na Midyang Tamle Tourist Sports Shing Shamgat Naba Honase Tera Urakta Riba Industrial State Nasu MSME ge Chaukat Pada Mateng Pangle Maramasina District ki Miyamna Lenga ki Thaurang Sing Mai Pangnana Bathaudang Nominasi Haiki Every month ki third Friday de koi miyam ki numit tokjari anuga tokjagani susu na tokjagani maduda dasa miyam na lapi duna koi ki district administration da grievances miyam da heavy you grievances miyam da high degree koi ne su khangba ngamoi aduna koi two na grievances into solve ko na tokjage ngasi haraga ai ngasi bi diswai da mission jage Ngasi Manipur lenga ke Manipur State Transport Department na Somdal to Imphal MSD bus service haunabi matungina haudokre Bus service asi haudokuna lamthabigi thauramda Chief Minister N Biren Manipur Legislative Assembly ge Speaker T.I. Sertavarta amade Transport Minister Kashim Bashumna maru oibasing oina saruk yakhe Thauramadu mari lainana Chief Minister N Biren na hai Lengak asina public transport ke mapangal kankhat handuna lapna leiriba mafam singda bus ki khuthangda hena naksin hannaba ngamle Somdal yauna mafam kungama thoida bus service asi pire aikhoi Lairiba maong asidage hongdoktuna manaba thakta saukhat minanaba puraklaba matungda nungsinaba amade chaukat pagaloinana chingtam anigi marakta machin manaw oibage nungsinaba adu chechinba helakani haiki mayamna haibiningba
तौबीनिंग्रो तौरकांदा अखोई अमटोइना चाखटप सुमाई लेदे यारोय सुमाई लेदे अखोई तिन्नबे यारोय सिगे लेवल सिदा सब मानब थाक अखोई पुगलकपदा अदु लाबा मतमदा अखोई नुसिनब लाकनी चसिनब लाकनी अमना अखोई इसिना ओइबगी मरी निंसिंगरकनी अमना दुम मखादा फी आईगी लेबर ओइना सेना लेरगा आइना सिमा पुओइ लेरगा ना खुद मसी मनाउने हाइबे यारो मसी मनाउ सि सेम लेवल अमदा आईगी अरेबदु गेनरगा सामिनरका ना मसी मनाउ नुसिनब लाकदबनी निंसिंगनगदबनी Manipur da khundariba yelhomi singi hak kananaba lising amaga chamapan marfudage Manipur da Armed Forces Special Power Act Office pa lising amaga chamapan yankai gani fan jana handuna thamliba lawtho o yelhomi singi punsi khongaw na bato o haina laingakta taksinduna masana masabu mai thazaduna yelhomi singi damakta thawai katkiba mahirui singi luchingba Manipur image athauba mafare pebam chitaranjan bu ningsingduna haikat laikat tamba thauram Tarani Panchuba Students Martyrdom Day Manipur Students Federation MSF na sinduna Bisnupur da laiba pebam chitaranjan ge ningsing khuvamda ngasi pangthokre Thauramadu da Committee on Human Rights COHR ge Chairman Pulindro Koncham All Manipur United Clubs Organization Amuko ge President Dr. Norendra Thoksom Poirei Laimarol Maira Pai Biapunba Manipur ge President Longjam Memchobe MHRC ge Chairman Khaidem Mane Manipur Students Federation President Khangembam Bidyasagar amadi atai makok thongba thomi singna saruk yaduna haikat laikatpa aduda haudoke Manipur gi tongan tongan ba mafam kaya dagi lakpa mahirui singnasu athauba singi mafam da haikat laikat tamke mapung oiba thauram ngasti Imphal da pangthokani haide Additional Deputy Commissioner Morena Susinduna ngarang ADC Office Complex ta humputara taruk suba Independence Day gi thauram pangthokre thauram adubu ADC More El Bovina thauram asigi mapung oina India gi machu ohum gi phiral singkhatuna ikai khumnaba utke ngarang gi thauram aduda More Police ke Additional SP Law and Order O Sakumar OC CH Anand 5 MR ngakti gani 5 IRB gi Officer Singh amade atai official kayana saruk yake nakalamarom desu more kaithel dalaiba SIB ge office tasu India ge machu ohum gi phiral SIB more ge OC Krishna Ananda jingkhatuna humputara taruk suba Independence Day gi thaurum pangthokhe Paugi marathana atena break amalang minaste Admission open for Assam Downtown University, the most placement-driven university in Northeast India. Courses offered are engineering, management, pharmacy, nursing, paramedical, science, humanities and social science. For more details, please contact Admission Office of Assam Downtown University, Babupara Bosem Lerak Imphal. Break imatung amuk hana taram noksari makata ba pau pizari Indiana British ki makuta gining tamba fanglakhiba chahi humputara manga shubaga iroinana panan thauram leibak asigi mafam khuding makta pangthokna bagom DM College of Teacher Education Imphal na sinduna college asigi holda pangthokre college ki principal na luchingduna India gi machu ahum phiral singkhat ki bagloinana jati gi isai saktuna athauba singbo nau hongnana ikai khumnaba utke Thauram gi warol piraduna Principal Dr. R.K. Lokendra Singh na hai India na ning tamba fanglaba matung honglakliba chaukhatpagi khongthang ase maribak nungsibagi damak thawai katkiba kaya adugi mahaine makhoida laikiba patriotic spirit adu aikhoida lairibara ima laibakti loina nungsi adubo laibaki damak kathokpa ngamlabara hinglingeda karigumba khara taurambagi wakhalon sing ase Hauglakliba Naharol Singh da Pauhan ba mathautai haiki Ayushman Bharat Pradhan Mantri Jan Arogya Yojana AB PMJAY ge makhada thabak khwaidagi hena fazana tauba hospital sing khangatpada Imphal ge Ras Medicity yaure Masigidamak ngarang numit yungba matamda Babuparada Laiba Imphal West Deputy Commissioner ge Office ta pangthokpa thauram amada Certificate of Appreciation Ras Medicity ge Managing Director Haubizam Rajenda Imphal West GC TH Kiran Kumar IAS na khushin nakre panbayai Ras Medicity na award asi thangna na fangba marirak suravane
lamdam asida puthoksa potlam singbu saugatladuna miyamda araiba maongda fanganabagi pandamda pabung.com online shopping ge pabung outlet ngase haunabi matungina haubam mara kaisam laikai kaisam lairakta sangakhre Manipur lenga ki social welfare skill labor and entrepreneurship amade fisheries minister Haikam Dingona outlet ase haudoktuna sangakhe Thauramadu Minister Dingona Hai, Anova Kongtangama Lokatpada, Miyamga, Nainaba Amadi, Kanaba Haibasi, Haunashani, Adubo Lokalakliba Kongtang Sing Adubo, Saugat Pibage, Achau Batangai for the Basu, Lay Haiki. RSS के National Convener Yumnam Basanta Maitege Luching Makada July Kungatarete August Manga Fauba Har Ghar Tiranga gi Thauram Jammu amasung Kashmir da Pangthoki amade Manipur dasu RSSP National Convener Yumnam Basanta Maitei Luching Makada Manipur gi mafam kayada Independence Day amade Har Ghar Tiranga Pangthoki Thauram maduda Manipur gi miyoi kayana saruk yaki Palem Panthau Cultural Trust Langjing Achau Imphal West ke Taruk Sabha Foundation Day Tha Asiki Taraga Marida Trust Asina Langjing Achauba Community Hall da Pangthokre Thauramadu Langjing Gram Panchayat ke Pradhan Mongjam Roman Singh na Chief Guest Buddha Chingtham Chairman Palem Panthau Cultural Trust na President Amasung Surokhaibam Navasing President Western Star Club Langjing Achauvana Guest of Honor Oike Thauramadu physically challenge oiraba miyoi singda incentive yentoke loinana physically challenge oirabas chahi nauriba atom ngan thoina isai khudol tamke Palem Panthau Cultural Trust ke state amasung national award distingso khudol piduna ikai khumnaba utke loinana saireng saidinaba amade trust asigi anauba production ahaldo lairangdo utke ahaldo lairangdo gi script amade direction Dr. Salam Santi Balana Dovane Har Ghar Tiranga Gamari Lenana BJP ST Morcha Amade Young More Riders YMR Anina Punduna Kucham Naraga Moreda Bike Rally Ama India gi Machu Ahum gi Piral Paiduna ADC Moregi Officer Faubuchat Kre BJP ST Morcha Manipur State ki Vice President J Khongsaina More Ward Number 2 Gamnom Bang Dage Lamtha Kiba Bag Rally Adubo More Town Kaitel Imphal More Lambi Fauduna More gi ADC Office Fauba Chatuna ADC More gi El Bobina Taramna Okay Imphal is ki Kundrak from Assembly Constituency ge Manung Chenna Waiton Gram Panchayat ke Ward Number 2 Paurabi Wairi ge Member Oirambe Laikhidrabi Yambem Ongbi Bilasuni ge Mingdangase Mahaki Mapuraiba Yambem Sarat Kumar na Wairi Khungang da laiba Yumthong Khudingda Cheng kg tara Yenthokre Wairi da laiba Mahaki Yum da Pangthokiba Cheng Yenthokpagi Thoram aduga Matang da Wang Ngangladuna Yambem Sarat Kumar na hai Ward Asigidamak Mahakna Lauramba Thaudang Amade Mahakna Pamlamba Wakalon Ado Mai Pakhananaba Kongthangasi Lokotpane Makhatana Ward Asidalaiba Miam Gidamakta Leptuna Honakigane Laikai Asidalaiminari Besting Amana Amage Mateng Pangnaduna Lairaba Matam Data Ing Tapa Laikai Ama Oirakpa Ngamgani Haiki Nimit Marini Sub na Satharakiba Taramathoirak Suba Men's Knockout Football Tournament Ngarang Longmai Part 2 Common Ground da Loishin Kre Tournament Asi 10 Assam Rifles na Longmai Students Union ga Kusham Naraga Azadi ka Amrit Mahotsav ki Saruk ama oina Our Goal Towards Nation Building Haiba Wakalon Asigil Loinana Shinkivane Thauramadu da 10 Suba ARG CO Saron English High School ge Principal Nafsim Rai Gonmai Amade Longmai Student Union ge Vice President na Maru Oiba Mithunglen Singh Oina Saruk Yake Thauramadu Loinana India ge Machu Ahum ge Piral Singkhatuna Tournament aduge Final Match Haudoke Makok Mathang Tarabasingda Mana Matum Yanthokpagi Thauramda Assam Rifles ke Jazz Band na Tongan ba Isai Singso Khudol Tamke Loishin ba Nimita Pangthokiba Final Match adu United FC Bisnupur Amade Alpha Omega Anina Sanake Maduda Alpha Omega na Goal Mari aduga United FC Bisnupur na Goal Ama Chanba Ngamke Hauzik Aroibada Maroiba Pau Amuk Handa
lalhauba luf kaya gi athingba marakta lamdam asida harau tayamna India ge 63 suba Independence Day gi thauram pangthokre matam amada mapu pandaba leibak amagum leiramba leibak asing aside mafam khudingmakta sasan yohanba ngamle leibak ngakpa haibase Imphal gi Secretariat famlaga leibak ngakpa yaroi haina Chief Minister N Birenna phangdokre Furuf naiba ge gi haiba wakalon thadok naduna amata oiba saukhatpa Manipur ama semnaba punna warep lominasi haina Chief Minister N Birenna phangdokre Manipur lenga ke Manipur State Transport Department na Somdal to Imphal MSD bus service thauna bi matungina khaudokre amade masana masabu mai thazaduna yelhomi singidamakta thawai katkiba mahiroi singi luchingba Manipur imagi athauba mapare Pebam Chitaranjan bu ningsingduna haikat laikat tamba thauram pangthokre Hौजिकी ओइनदि matang asida Times of Manipur gi nungthil gi Manipuri paun loisinjare mireng tabiri besing busing thoi thoksomna amuka hana khurumjare